Hello mayam ngasi lakchire mayam ngasi yerum thongboina charage aduga sida ironba leire hawai mumbiga lugani yongcha yawtra ngasi ko mayam ado morok ama kot pangamre gadam sidi sadamni da mayam ida kot nam nungsi tak leire adudi mayam charaga hawa taba hajirage khana hujige ironbazu adagidi yerumjo morok ani khata hape maramde ai sarti chaba ngamde ba adudi mayam charaga hawa taba hajirage 이름 자는 게 가지고 하와요 이런 거 좀 게 가지고 면 영자 양마가 땡 해는 베스트 하거든 영자 온다想要的就好呀。이런 번 해봐야 돼. 이런 거 참 하지. 아니 나 이런 말이네. 이름 짜도 먹고 이래. 하우 달로 이러면 치즈 이렇네. Các vào mình thì mây thuốc cái đầm nè không sao 모르고 뭐 찌름ጭ게 가라데 너무 사해
ꯈꯔꯗꯤ ꯁꯥꯏ ꯑꯩ ꯉꯝꯃꯔꯣꯏ ꯃꯣꯔꯣꯛꯅ ꯏꯁꯥꯗ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕꯖꯥꯠꯅꯤ ꯃꯣꯏꯁꯤꯡꯁꯦ ꯁꯥꯏ ꯃꯣꯔꯣꯛ ꯆꯥꯕ ꯌꯥꯄꯣꯠꯇꯦ ꯃꯣꯔꯣꯛꯇ ꯈꯟꯅꯍꯧꯕꯁꯨ ꯌꯥꯗꯦ ꯂꯥꯁꯇ ꯊꯣꯡꯕ ꯌꯥꯏ ꯇꯧꯔꯦ
ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯆꯥꯕ ꯂꯣꯏꯖꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯅꯧꯕ ꯊꯦꯡꯅꯕꯤꯕꯁꯤꯡꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯆꯥꯅꯤꯡꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏ ꯃꯌꯥꯝꯅ ꯆꯥꯍꯟꯅꯤꯡꯕ ꯍꯦꯟꯖꯥꯡ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯒ ꯑꯃꯨꯛ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ